Manipur Unity, Integrity AMADI Right of the People da YUMFAM OIBA LAMDAM ASIGI Ulama Religious Scholars SINGGI OIBA the All Manipur Ulama Council Amuc Haina Mingthonba Body ama Semle Haina Council ASIGI General Secretary OINA KHALLABA MOULANA NASIRUDDIN SHAH MAZAHIRI Alikna Fongdorakli WAFAM ASI ngasi Lilongda pangthokiba paugi mifam amada fongdokibani mahakna hai LAMDAM asida khundaminariba singna amato oina nungsi chanana hingminaduna sokhatpa iramdam ama sembada achoba thodang lawnabagi pandamda council asi safongbani LAMDAM asigi miyamgi chapsaba hak fanghanbada LAMDAM asida leiriba CSO singa amato oina chatminagani haiki mahakna makha na hai council asi Manipur gi tongan ba mafam kayada kayarak mifam phamlaba matungda semkibani aroibo oina tha asigi kunmari da lilong kalai khongda leiba nur masajita mifam ama pangthoktuna executive member oina miyoi kuni fan khanki loinana tha asigi tarik kunmanga da lilong bazar da leiba e-store building ki conference hall da executive committee ki mifam ama phamduna office bearer sing khanki council asigi president oina MOULANA Atur Rahman general secretary oina mahak masa finance secretary oina MOULANA Sabir Khan ki haina fongdoki the All Manipur Ulama Council Amuc Kauba United Body ama semkhre masigi body asi semnanabagi damakta Manipur gi tongan ba khungang singda mifam kayarak phamduna khanna nainaki aroi bagi mifam lilong kalai khongda leiba nur masjidta haukiba July gi tang kunmari 2025 ing sagol se numit ayuki pung mapalda famki loina na numit asida miyoi kunipanbu executive committee gi member oina khanbiki numit asida Hazrat Maulana Ataur Rahman Mazahiri sahibu ekoigi All Manipur Ulama Council hairiba organization asigi president oina tinbiriba general body gi member mayam na khanbiramki aduga lemhoriba office bearer singna executive committee gi mifamda khannanaba sinnaramki amasung haukiba July gi tang kunmanga sok lising ani kunmanga gi nungthil gi pung ani taba numitta Lilong Bazar Masjid Road ta leiba e-store India gi function hall da executive committee gi mifam pangthok paga loinana office bearer singsu mot amato oina khanki